ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯔꯧ ꯑꯃꯗꯤ ꯂꯩ ꯌꯣꯠꯇꯤ ꯁꯥꯔꯤꯉꯩꯗ ꯌꯩꯌꯨ ꯍꯥꯏꯕ ꯑꯃ ꯃꯇꯝ ꯄꯨꯝꯕꯗ ꯆꯨꯝꯗꯨꯅ ꯂꯩꯔꯕ ꯄꯥꯎꯔꯧ ꯑꯃꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯍꯧꯔꯤꯉꯩ ꯑꯆꯨꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯄꯥꯡꯒꯜ ꯑꯗꯨ ꯐꯨꯗꯣꯛꯇꯨꯅ ꯄꯟꯊꯨꯡ ꯇꯥꯟꯅ ꯆꯠꯄ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯃ ꯈꯪꯗꯕꯒꯨꯝ ꯎꯔꯛꯂꯤ ꯃꯁꯤꯃꯁꯨ ꯋꯥꯁꯛ ꯆꯦꯠꯄ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯂꯩꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯏꯔꯥꯡ ꯑꯁꯤꯕꯨ ꯅꯝꯊꯅꯕ ꯁꯤꯟꯕ ꯊꯧꯁꯤꯜ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯇꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯉꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤꯗꯤ ꯁꯣꯏꯗꯅ ꯅꯦꯝꯊꯈꯤꯒꯅꯤ ꯑꯃꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯃꯛ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯈ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤ ꯕꯤꯖꯤꯅꯦꯁ ꯊꯕꯛꯁꯤꯡ ꯏꯖꯨꯀꯦꯁꯟ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅ ꯗꯥꯏꯇ ꯂꯧꯕꯤꯒꯅꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯄꯨꯂꯞ ꯁꯨꯞꯆꯤꯜꯂꯒ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯂꯥꯟꯖꯥꯎ ꯑꯁꯤꯒꯤ ꯔꯤꯖꯜ ꯑꯁꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯂꯔꯣꯏ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯌꯨꯝ ꯃꯀꯩ ꯂꯩꯐꯝ ꯂꯩꯇꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯁꯦꯜ ꯈꯥꯏꯕ ꯃꯨꯟꯕꯅꯆꯤꯡꯕ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯀꯅꯤ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯃ ꯇꯦꯂꯤꯗꯣꯁ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯃꯨꯛꯇꯪ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯍꯥꯏꯔꯒꯗꯤ ꯃꯤꯁꯤꯡꯕꯨ ꯅꯝꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯐꯣꯔꯁ ꯂꯦꯕꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯣꯔꯒꯥꯟ ꯂꯧꯊꯣꯛꯇꯨꯅ ꯌꯣꯟꯊꯣꯛꯄ ꯁꯦꯛꯁ ꯋꯥꯔꯀꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯤꯡ ꯑꯁꯤꯅꯤ ꯇꯁꯦꯡꯅ ꯃꯁꯤ ꯑꯆꯧꯕ ꯒꯦꯡ ꯀꯥꯡꯕꯨꯒꯤ ꯕꯤꯖꯤꯅꯦꯁ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯃꯁꯤ ꯀꯟꯇ꯭ꯔꯤ ꯑꯃꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯐꯥꯎꯕ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇ꯭ꯔꯥꯟꯁꯐꯔꯁꯨ ꯇꯧꯕ ꯌꯥꯏ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯍꯥ ꯀꯌꯥꯅ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯁꯤꯟꯐꯝꯁꯤꯡ ꯑꯌꯥꯝꯕꯅ ꯇꯧꯕ ꯌꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯇꯨꯅ ꯊꯕꯛ ꯊꯤꯅꯕꯒꯤ ꯃꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯟꯇꯔꯅꯦꯠ ꯃꯇꯝ ꯁꯥꯡꯅ ꯊꯤꯡꯖꯤꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤꯁꯨ ꯃꯥꯡꯍꯟꯕꯤꯈꯤ ꯏꯟꯗꯤꯌꯥꯒꯤ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯥꯟ ꯁꯤꯇꯤꯁꯤꯡ ꯍꯥꯏꯕꯗꯤ ꯀꯣꯜꯀꯇꯥ ꯗꯦꯜꯂꯤ ꯃꯨꯝꯕꯥꯏ ꯆꯦꯟꯅꯥꯏ ꯕꯦꯡꯒꯂꯣꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯊꯕꯛ ꯊꯤꯕ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯒꯤ ꯃꯁꯤꯡ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯂꯤ ꯁꯦꯂꯔꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯌꯦꯡꯗꯅ ꯑꯐꯪꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯛꯂꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯔꯒ ꯑꯆꯧꯕ ꯒꯦꯡ ꯈꯨꯠꯄꯨ ꯀꯌꯥꯅ ꯆꯂꯥꯏꯕ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯆꯦꯟꯒꯤ ꯂꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯕꯨ ꯊꯨꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯔꯦꯀꯣꯔꯗꯁ ꯕ꯭ꯌꯨꯔꯣꯒꯤ ꯗꯥꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ 2021ꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯀꯦꯁ 2189 ꯐꯥꯎꯕ ꯑꯣꯏꯈꯤ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯡ ꯋꯥꯡꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯍꯥꯔꯥꯁꯇ꯭ꯔꯅ ꯑꯣꯏꯔꯦ ꯃꯔꯨꯑꯣꯏꯅ ꯑꯆꯧꯕ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯥꯟ ꯁꯤꯇꯤꯁꯤꯡꯗꯅ ꯍꯦꯟꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯀꯦꯁ ꯑꯁꯤ ꯊꯣꯛꯂꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯁꯝꯂꯞꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯑꯣꯏꯕ ꯌꯥꯕ ꯌꯥꯝꯅ ꯂꯥꯏꯕ ꯇꯥꯔꯒꯦꯠ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯐꯒꯠꯄ ꯄꯥꯝꯒꯅꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡꯅ ꯊꯕꯛ ꯄꯤꯕꯒꯤ ꯅꯃꯥꯗ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯊꯨꯍꯟꯕ ꯌꯥꯏ ꯑꯅꯤꯁꯨꯕ ꯑꯁꯤꯗꯤ ꯊꯕꯛ ꯐꯪꯗꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯐꯪꯗ꯭ꯔꯕ ꯅꯍꯥꯁꯤꯡ ꯑꯁꯤꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯊꯕꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯅꯕ ꯄꯨꯟꯁꯤꯗ ꯔꯤꯛꯁ ꯂꯧꯔꯛꯄ ꯌꯥꯏ ꯑꯃꯗꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡꯅ ꯂꯧꯔꯛꯀꯅꯤ ꯑꯍꯨꯝꯁꯨꯕ ꯑꯁꯤꯗꯤ ꯖꯦꯟꯗꯔꯅ ꯊꯣꯛꯍꯟꯕ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯃꯔꯨꯑꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯂꯥꯡꯗ ꯇꯣꯏꯅ ꯊꯨꯕ ꯌꯥꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯝꯗꯨꯅ ꯁꯦꯛꯁ ꯋꯥꯔꯀꯔ ꯑꯣꯏꯍꯟꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯐꯣꯔꯁ ꯂꯦꯕꯔꯒꯤꯗꯃꯛꯇ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯔꯒꯤ ꯃꯈꯨꯠꯇ ꯇꯥꯕ ꯌꯥꯏ ꯃꯔꯤꯁꯨꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯀꯤ ꯑꯈꯪꯒꯤ ꯊꯧꯗꯣꯛ ꯊꯦꯡꯅꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯤ ꯃꯔꯝꯗꯤ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯏꯃꯣꯁꯅꯦꯜꯂꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯍꯟꯕꯁꯨ ꯌꯥꯏ ꯃꯉꯥꯁꯨꯕ ꯑꯁꯤꯗꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯑꯋꯥꯕ ꯇꯥꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯄꯤꯀꯜꯂꯤ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯜꯂꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯋꯤꯛ ꯑꯣꯏꯔꯕ ꯀꯥꯡꯂꯨꯞ ꯑꯃꯁꯨꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯈꯣꯏꯗ ꯁꯨꯁꯥꯏꯗꯜ ꯑꯣꯏꯕ ꯋꯥꯈꯜ ꯂꯩꯒꯜꯂꯤ
makoigi punsida arepa ama pigani haibagi langda makoising asi human trafficking ni makutta takiba yai ngasi Manipur da thokliba lan asidadi hairiba pointsing asidi aikoida loina thoklaba ngaktani maram aduna hojiki film asida aikoi asi fatraba miyoi kya amagi makutta taba yabagi oithokpa mayam amasu leiribani ngasi Manipur gi mapanda thabak thiriba Manipur masasing asi loinamak chap manaba mahigi thakta leibsunte maram aduna afangba thabak tawbagi oithokpasu lei maru oina company gi thabak hotel restaurant spa beauty parlor popna chingba mapamsing asina oiri masimasu aikoina ningsingba yai metropolitan city da leiba haiba asi paisa yamna darkar legani amadi lepham chapam asisu irailain hekta fangba natte matang asida saksu manadaba mainland gi myoisingdagi irailaina khetnabasu uribani maram aduna yamna section group oina punduna leibana yamna lakjarakani hojik mapanda leiduna lairik laisu tamliba naha singsu yamna section ba mathau tai hojik Manipur gi maru oiba university college amadi institute singda chamlamba Kuki macha singna makoina lanjaruba maral amadi fatraba maramchat aduna lakpasu mapunchidang amaro aduna mapanda leiba Christian missionary singda tanaraga Kuki singna India gi state kayada leiba college singda makha tamthanaba Manipur dagi chatnakrabani maram aduna matam pumbada aikoina chechinna leiba mathau tai maitei masel punduna toina paw fawdok phawjin tawgadabani mithibong Kuki singna human trafficker singa link thamduna maitei macha singbu makhoigi makutta yahunaba plan kya torpasu yai hojik aikoina tawgadaba haibabu chechinba mitna singba punna lainanaba hotnaba asini maramdi aikoigi yeknaba yami maitei amaga mithibong Kuki samaga manaribani aduna aikoi masel matam pumbada value pinagadabani amana amabu value pinaraktraba mikup adudani ngasi aikoi gi mangda uriba lanjau asi